Hello, welcome back to my channel, 7 Speed. Masi amuk video koi gi e vehicle gi koi e scooter gi matang na ko review kitang picture ke ado masi je aina lai se koi gi Radiant koi gi e ride aina koi gi showroom am lai da koi gi keno da Pocketel sigi koi gi airport road ko sigi keno ne Tata Motor gi hack magi leum de showroom hack na kan da ni ko ado sida jik Ladybug gari sing my on road price na kano my features sing na kai kai no have some la pa hapet ucharake ado yengmina si ado video si nong na thengna ba yor gadi subscribe share to bio gari ga mari laina ba content jang ai mathang mathang adum pur ga laksage to our se video se ahan bada khoi gi airport line da laiba khoi gi Tata Motors ki showroom hek nakan da laiba khoi gi e scooter gi showroom maming oina pallabada khoi gi Radiant e ride ana khoi showroom ama lei adeda changaga ngasi gi khoi gi e scooter sing gi maramda mayam da sum khangmina na bagi tanja dune ngasi video sida ina pujarai se ado an bada khoi gi e Radiant gi khoi staff ama ham makta 7 speed manipurna taram no oksari go ado hongna ba tawar se video se khoi as a customer moina khoina khangba yaba singdo khoi gi saroi maikai de gi khangmina se ko sar ki ahbada minga lepham ga amtang tapiram Sir, I ming je Suraj Nepram ko je ai sida senior sales executive oina leijabane adu ai gi leifam na sagol ban Nepram jo lekai ado akoi sigi gari sigi khoi gi kanab je khoi gi as compared to khoi gi scooter jig khoi petrol na khoi thauraga jig leiba mayam sinariba gari singja sidagi sisina karam ba hiramda kanaba ge habdu sapet samlapa kra habi Sir, khoi petrol ga khoi e vehicle ga yengna taragadi khoi kaino je e vehicle na magi maintenance yam low bai tare sir mona di yaw yo poche battery adagi khoi motor controller khatane ba adi mona engine oil changna ba adagi kemta kaino changa ro hai ta aduga sir khoi gi sigi khoi gari gi parts se akhoi suppose gari yaraktaba kotaba leidra adum ba yorko kanda parts se sininga matamda adum anytime sida adum laga adum khoi irai laina available oibagi keno sida adum leiba kwai Sir, akhoi gi di kaino na sengna jam tamda khoi di showroom plus servicing plus akhoi gi spare part ki dukan loina ma khoi unit wise oina khaido tham hai ta sa khoi gi de ni right ki unit sida khoi gi adum khoi servicing gi tongan na adagi khoi gi showroom gi na tongan na adagi khoi gi spare parts ki na tongan adum leijai numain toroga hajina takudi am hadi akhoi da awabagi keno do layeroi habne buga aduga akhoi gi petrol halaga sinariba gari singja masi thau liter amna akhoi mileage asu osuk pi dana ko ado sigi hadi thau liter am da jil pa chama habdani ko average oina parabda chama je halaga akhoi kilometer thogdui si subna dagi 60 70 ko yama da maximum 40 50 ko sigi sanga tane bu leija ado hojik e scooter sida di akhoi gi kaya mu yamna akhoi full charge tawraga pesa kya mu ki amount hadi leida charge to tawrakanda akhoi kilometer kya mu thau ya bagi keno se leige habdo tang Sir, akhoi gi kaino gi akhoi gi e vehicle gi haitar e vehicle gi jesa akhoi gi magi unit consumption na lei akhoi gi starting je unit consumption je akhoi gi khwai lowest price ta lei ba akhoi X1 na gari lei ba je magi unit consumption je only 1 unit khatane ba 1 unit oi tar ga di sa akhoi na prepaid meter yengma matam da 4 to 5 rupees admai la ni aduduna kilometer sir akhoi 85 kilometer mana cover tawba full charge amana lupa mari deina manga bu tingthok piraga akhoi gi mana cover taw je akhoi 85 kilometer ma cover taw hai tare okay adudi hairibe amount siga sai gari thau gi mamal siga yengno di yam sathina khena grab tare ko adi kana base adugi mati khoi gi keno sina e scooter sida yam phajana hele habasi madi yam mek seng takpire ko asi makha tar khoina khoi gi sarogi si khoi gi keno sida leiba showroom sida leiba gari singja habit mathang amam toina sum khangmina bi khulong chab do ma logzare ko
ꯁꯤꯅ ꯑꯩꯈꯣꯏ X1 ꯃꯣꯗꯦꯜ ꯂꯥꯛꯑꯅꯤ ꯁ꯭ꯇꯥꯔꯇꯤꯡ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏ 54,222 ꯔꯨꯄꯤꯁꯇꯒꯤ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯨꯜ ꯆꯥꯔꯖ ꯑꯃꯨꯛ ꯇꯧꯕꯁꯤꯅ ꯃꯥꯒꯤ ꯀꯤꯂꯣꯃꯤꯇꯔ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯃꯇꯝꯗ 85 ꯀ꯭ꯂꯦꯝ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯗꯤꯡ ꯀꯦꯄꯥꯁꯤꯇꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ 150 kg ꯂꯣꯗꯤꯡ ꯀꯦꯄꯥꯁꯤꯇꯤꯗ ꯂꯥꯛꯑꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯇꯥꯏꯞꯁꯤꯅ ꯑꯩꯈꯣꯏꯒꯤ VRL ꯖꯦꯜ ꯕꯦꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯣꯛꯀꯤꯡ ꯀꯩꯀꯥ ꯈꯔ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯃ ꯑꯗꯒꯤ ꯑꯣꯇꯣ ꯁ꯭ꯇꯥꯔꯇꯔ ꯀꯩꯀꯥ ꯈꯔ ꯁꯥꯔ ꯁꯤꯅ ꯑꯃꯨꯛ X2ꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ X2 ꯁꯤꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯦ 65,930ꯗ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯑꯇꯩꯗꯤ ꯁꯥꯔ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯅꯤ ꯕꯠ ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯚꯣꯜꯇꯦꯖꯁꯦ ꯁꯤꯅ 48 ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤꯅ 60 ꯚꯣꯜ ꯑꯣꯏꯔꯛꯑꯅꯤꯕ ꯁꯤꯅ ꯀꯝꯄꯅꯤꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 90 ꯀꯤꯂꯣꯃꯤꯇꯔ ꯃꯌꯥꯗꯤ ꯐꯪꯒꯅꯤ 90 ꯀꯤꯂꯣꯃꯤꯇꯔ ꯃꯌꯥ ꯐꯪꯒꯅꯤ ꯑꯗꯣ ꯁ꯭ꯄꯤꯠꯁꯦ ꯁꯥꯔ ꯁ꯭ꯄꯤꯠ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯦ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯠꯁꯦ 25 ꯁ꯭ꯄꯤꯠ ꯂꯥꯛꯑꯅꯤꯕ ꯑꯗꯩ ꯃꯉꯣꯟꯗꯅ ꯑꯃꯨꯛ 30 ꯁ꯭ꯄꯤꯠ ꯃꯌꯥ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯒꯤ ꯁꯥꯔ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯀꯦꯄꯥꯁꯤꯇꯤꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯕꯦꯇ꯭ꯔꯤ ꯒꯥꯔꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯐꯪꯗꯕ ꯌꯥꯎꯕꯅꯦꯕ ꯁꯥꯔ ꯑꯗꯣ ꯕꯠ ꯃꯉꯣꯟꯗꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯍꯦꯝꯂꯦꯠ ꯑꯃ ꯍꯥꯞꯄꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯛꯑꯅꯤ ꯐꯪꯉꯛꯑꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁꯄꯥꯅꯤ ꯀꯣꯃꯥꯀꯤ ꯕꯦꯁꯄꯥ ꯚꯔꯖꯟ 2ꯅꯦ ꯁꯥꯔ ꯁꯤꯅ ꯑꯩꯈꯣꯏ ꯚꯔꯖꯟ 1ꯁꯨ ꯍꯥꯟꯅ ꯂꯥꯛꯑꯝꯃꯦꯕ ꯁꯥꯔ ꯑꯗꯨꯒ ꯁꯤꯅ ꯚꯔꯖꯟ 2ꯅꯦ ꯁꯤꯁꯤꯅ 1,01,450 ꯔꯨꯄꯤꯁꯅꯦ ꯁꯥꯔ ꯁꯤꯅ ꯂꯤꯊꯤꯌꯝ ꯑꯥꯌꯟꯗ ꯂꯥꯛꯑꯅꯤ ꯑꯗꯒꯤ ꯐꯤꯆꯔꯗꯤ ꯁꯥꯔ ꯃꯥꯅ ꯈꯔ ꯍꯦꯜꯂꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯅ ꯁꯥꯔ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯑꯅꯤ ꯗꯤꯁ ꯕ꯭ꯔꯦꯛ ꯂꯥꯛꯄ ꯗꯤꯁ ꯕ꯭ꯔꯦꯛ ꯂꯥꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯠꯁꯤꯁꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟ ꯁꯤꯠꯇ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯄꯥꯗ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯒ ꯁꯥꯔꯛꯄꯅꯤꯅ ꯄꯣꯠꯁꯦ ꯃꯥꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟ ꯁꯤꯠ ꯂꯥꯛꯑꯅꯤ ꯁꯥꯔ ꯈꯔꯗꯤ ꯃꯥꯟꯅꯔꯅꯤ ꯁꯥꯔ ꯑꯗꯨꯒ ꯕꯠ ꯁꯥꯔ ꯃꯥꯒꯤ ꯍꯥꯏꯠꯁꯦ ꯕꯦꯁꯄꯥꯗꯩꯗꯤ ꯁꯤ ꯒꯥꯔꯤꯁꯤꯅ ꯍꯥꯏꯠꯇꯤ ꯍꯦꯟꯕ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯇꯤ ꯌꯥꯏ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯁꯤꯅ ꯑꯗꯨꯝ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯆꯥꯎꯊꯔꯅꯤ ꯁꯥꯔ ꯁꯥꯔ ꯁꯤꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯚꯔꯖꯟ 2ꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣꯃꯥꯀꯤ ꯕꯦꯁꯄꯥ ꯚꯔꯖꯟ 2ꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯦꯁꯄꯥ ꯚꯔꯖꯟ 1ꯁꯨ ꯂꯩ ꯁꯥꯔ ꯁꯤꯗꯒꯤ ꯑꯗꯨꯅ ꯈꯤꯇꯪ ꯑꯃꯨꯛ ꯄꯤꯛꯊꯔꯛꯑꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯣꯜꯃꯣꯁ ꯑꯗꯨꯝ ꯐꯤꯆꯔꯗꯤ ꯑꯗꯨꯝ ꯁꯦꯝ ꯑꯣꯏꯔꯛꯑꯅꯦꯕ ꯁꯥꯔ ꯑꯗꯣ ꯃꯥꯒꯤ ꯍꯥꯏꯠꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯌꯔ ꯁꯥꯏꯖꯒꯨꯝꯕ ꯑꯗꯒꯤ ꯗꯤꯛꯁ MM ꯈꯤꯇꯪ ꯈꯦꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯄ꯭ꯔꯥꯏꯁꯁꯦ ꯁꯥꯔ ꯑꯗꯨꯅ 83,992 ꯔꯨꯄꯤꯁꯇ ꯂꯥꯛꯑꯅꯤ ꯁꯥꯔ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 1,01,450 ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯔꯨꯝꯗ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯃꯤꯌꯝ ꯚꯦꯍꯤꯀꯜꯅꯦꯕ ꯁꯥꯔ ꯁꯤꯁꯤꯅ ꯁꯤꯗꯗꯤ ꯁꯥꯔ ꯑꯇꯣꯞꯄꯗ ꯌꯥꯎꯗꯕ ꯐꯤꯆꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯩꯈꯣꯏꯒꯤ 1,18,965 ꯔꯨꯄꯤꯁꯇ ꯂꯥꯛꯑꯅꯤ ꯁꯥꯔ ꯑꯗꯒꯤ ꯁꯥꯔ ꯃꯥꯒꯤ ꯁ꯭ꯄꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ 75 ꯀꯤꯂꯣꯃꯤꯇꯔ ꯄꯥꯔ ꯑꯋꯥꯔ ꯁ꯭ꯄꯤꯠꯇ ꯂꯥꯛꯑꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯐꯨꯜ ꯆꯥꯔꯖ ꯑꯃꯨꯛ ꯇꯧꯕꯁꯤꯅ ꯁꯥꯔ ꯀꯝꯄꯅꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗ 120 ꯀꯤꯂꯣꯃꯤꯇꯔ ꯀ꯭ꯂꯦꯝ ꯇꯧꯔꯦ ꯑꯗꯒꯤ ꯁꯥꯔ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯁꯥꯔ ꯑꯩꯈꯣꯏ ꯁꯤꯗꯤ ꯄꯣꯔꯇꯦꯕꯜꯗ ꯂꯥꯛꯑꯅꯦꯕ ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯀꯩꯀꯥꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯔꯤꯃꯨꯚꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯥꯕ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯁꯥꯔ ꯑꯗꯒꯤ ꯃꯉꯣꯟꯗꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯦꯟꯂꯤ ꯑꯣꯏꯅ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯗ ꯁꯤꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛꯁꯟ ꯐꯪꯒꯅꯤ ꯁꯥꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ FMꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯁꯨ ꯂꯦꯒꯔꯨꯝꯁꯨ ꯌꯥꯝꯅ ꯂꯦꯒꯔꯨꯝꯁꯨ ꯐꯪꯒꯅꯤ ꯁꯥꯔ ꯂꯦꯒꯔꯨꯝꯁꯨ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯔ ꯃꯥꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯀꯤꯡ ꯁꯤꯁꯇꯦꯝꯗ ꯃꯥꯅ ꯑꯃꯨꯛ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯔꯦ ꯀꯩꯒꯤꯅꯣꯗꯤ ꯃꯥꯅ ꯃꯃꯥꯡꯁꯨ ꯗꯤꯁ ꯕ꯭ꯔꯦꯛ ꯑꯣꯏꯔꯛꯑꯅꯤ ꯔꯤꯌꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯐ꯭ꯔꯟꯠꯀ ꯔꯤꯌꯔꯒ ꯕꯣꯠ ꯗꯕꯜ ꯗꯤꯛꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡ ꯃꯃꯥꯡ ꯃꯅꯤꯡꯁꯨ ꯑꯃꯨꯛ ꯗꯤꯁ ꯕ꯭ꯔꯦꯛ ꯑꯣꯏꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯃꯥꯀꯤ SEꯅ ꯂꯩꯌꯦ ꯑꯗꯒꯤ ꯁꯦ ꯃꯉꯣꯟꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ 2 ꯋꯤꯂꯔꯁꯇ ꯐꯪꯗꯕ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯒꯗꯤ ꯁꯥꯔ ꯑꯩꯈꯣꯏꯗ ꯃꯉꯣꯟꯗ ꯀꯥꯔꯒꯤ ꯇꯥꯏꯞꯇ ꯐꯪꯕ ꯀ꯭ꯔꯨꯖꯔ ꯀꯟꯇ꯭ꯔꯣꯜꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯁꯥꯔ ꯑꯩꯈꯣꯏꯗ ꯑꯦꯂꯔꯠ ꯃꯣꯗꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯑꯦꯂꯔꯠ ꯊꯝꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯊꯦꯡꯕ ꯌꯥꯗꯕ ꯒꯥꯔꯤꯁꯤꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯁꯥꯁꯦ ꯋꯥ ꯉꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯄ꯭ꯂꯤꯖ ꯗꯣꯟ ꯇꯆ ꯀꯥꯏꯅ ꯉꯥꯡꯉꯛꯄ ꯑꯗꯨꯒꯨꯝꯕ ꯐꯤꯆꯔꯁꯨ ꯌꯥꯎꯔꯤ ꯁꯥꯔ
ꯁꯣꯝꯒꯤ ꯕ꯭ꯂꯦꯛꯁꯤꯗꯤ ꯕ꯭ꯂꯦꯛꯁꯤꯁꯨ ꯁꯥꯔ ꯁꯤꯒꯤ ꯀꯩꯅꯣꯅꯦ ꯆꯞ ꯃꯥꯟꯅꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ SE ꯉꯥꯛꯇꯅꯦ ꯃꯥꯒꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯗꯇ ꯐꯪꯒꯅꯤ ꯕ꯭ꯂꯦꯛꯇ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯥꯔ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨꯗ ꯑꯃꯒ ꯐꯪꯒꯅꯤ ꯁꯤꯒꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯦꯗꯤꯌꯟꯒꯤ ꯏꯁꯀꯨꯇꯔꯒꯤ ꯀꯩꯅꯣꯁꯦ ꯁꯣꯔꯨꯝꯁꯦ ꯃꯐꯝꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯄꯟꯖꯔꯛꯀꯦꯀꯣ ꯀꯩꯅꯣꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯐꯨꯠ ꯕ꯭ꯔꯤꯖꯇꯣ ꯑꯗꯨꯒꯤ ꯃꯌꯥꯗꯅꯤꯀꯣ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯁꯣꯝꯗ ꯂꯥꯛꯑꯒ ꯁꯣꯝꯗ ꯂꯩꯔꯤꯁꯦ ꯂꯩꯔꯤꯁꯦ ꯔꯦꯗꯤꯌꯟ ꯏ ꯔꯥꯏꯠ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯒꯤꯁꯤ ꯃꯈꯥꯁꯦ ꯁꯤ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯅꯤꯀꯣ ꯁꯤꯁꯦ ꯁꯉꯥꯏꯄ꯭ꯔꯧ ꯅꯤꯡꯊꯦꯝꯀꯣꯜ ꯁꯤꯗ ꯂꯩꯔꯦꯀꯣ ꯔꯦꯗꯤꯌꯟ ꯒ꯭ꯔꯥꯐꯤꯛꯁ ꯑꯦꯟ ꯊꯥꯔ ꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯜꯃꯦꯠ ꯎꯞꯄ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯔꯒꯅ ꯁꯤꯠ ꯕꯦꯜ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯕꯥꯏ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ ꯁꯤ ꯌꯨ